LILONG HAOREIBI MAKHA LEIKAI da LEIBA HAOREIBI MAKHA LEIKAI HAI MADRASSA da class TOURINGEI da school gi building adu KHANGHOUDANA Mei Chaklakpadagi MAHEIROI Amadi Oja SHING Meepainarure Laibak Phabadagi Asok Apandi Yaohoudre HAIRI Press na phangba pau amagi matung inna ngarang ayu class haukraba matung pung 8:15 rom tarakpada thodok asi thokibani mafam aduda Manipur Fire Service ki team amana khonglei thuna laktuna mai adu muthatpa ngamkhibani school building adugi thongnau amadi yumthakki saruk khara mai na chaktuna amang ata thokrabasu Laibak Phabadagi Asok Apandi yaukide mai adu karidagi horakhibano haiba chapchana khangba ngamdrabasu school building manak nakna leiba yum amagi yumbuna amot akai paisinduna mai thabadagi wairakpa oiramba yai haina thajanari Thodok thokpham aduda Thoubal district ki DC na luchingba team amaga LILONG police station ki OC ki team amaga nasu laktuna yengshinkhre hainasu pau asina makhatari